Imphal West ki manung channa leiriba Lamphel electricity mapada Phata Houthi hundokfam oiduna leire amaromda landam asigi yamna maru oiriba ana layeng sang rimsu leiribani mafam kayadagi anabasing laktuna layeng liba mafam asibu luna na thamnaba mari leinaba authority na yengsimba mathau tari haina 45 unit ki Arambai Tenggol thangwiban na fongdokpaga loinana social service amasu pangthokre miyamna su amor akai Phata Houthi mafam asida amuk hana amor akai langsin bidanaba 8045 thangwiban gi maikaidagi khangalakli अकोई ngasi nomaijing numit yai parabu numit asida koi Arambai unit 45 thamaiban amasung supermarket organization ga chinja duna koi rims ki golai gi koi Phata Houthi social service masam tawjabani akoina tawjariba pandam ni maru oina rims nakpa sidagi health problem ya mama thokpa yabagi chance wangbana akoi social service je tawjabani aruga makhata na akoi gi koina sitchengba tawjariba jaga sida Phata Houthi langthokpi danaba akoigi maikaidagi su nisingjari aruga maruoina akoigi gari masada laaga chauda laaga hundokpagi mohutta akoigi solid waste sai san adum yaubiraga lekai lekai da lakpa matamda pochai seuna langthokpinaba akoigi maikaidagi nisingjari anna nisingjari